ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯌꯨꯕꯔꯥꯖ ꯕꯤꯔ ꯁꯤꯡ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯂꯦꯈꯥ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯆꯤꯇ꯭ꯔꯔꯝꯕꯝ ꯀꯧꯕ ꯗꯦꯁꯇ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯆꯤꯇ꯭ꯔꯙꯕꯖ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯨꯗꯦꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯇ꯭ꯔꯙꯕꯖ ꯌꯥꯝꯅ ꯃꯤꯑꯣꯛ ꯃꯤꯆꯥꯟ ꯐꯕ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯁꯤ ꯃꯆꯥ ꯄꯣꯛꯂꯝꯗꯦ꯫ ꯃꯆꯥ ꯄꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯇꯧꯐꯝ ꯈꯪꯗꯅ ꯁꯤꯕ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏꯕꯨ ꯃꯆꯥ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯃꯥꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯁꯤꯕ ꯃꯍꯥꯗꯦꯕꯕꯨ ꯅꯤꯡꯖꯔꯛꯄ ꯑꯁꯤꯗ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯎꯕꯤꯔꯗꯨꯅ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯪꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯍꯦ ꯅꯤꯡꯊꯧ, ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯖꯔꯤꯕ ꯑꯁꯤꯗ ꯑꯩꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯅ ꯅꯐꯝꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛꯇꯤ ꯄꯤꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯄꯣꯛꯇ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯅꯆꯥ ꯙꯥꯔ ꯄꯥꯜꯂꯨ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯆꯥ ꯅꯤꯄꯥ ꯙꯥꯔꯁꯤꯡꯗ ꯆꯟꯕꯗꯤ ꯑꯩꯅ ꯅꯐꯝꯗ ꯄꯤꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯖꯔꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥ ꯑꯃꯗꯤ ꯅꯍꯥꯛ ꯐꯪꯖꯕ ꯑꯣꯏꯖꯔꯣ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯪꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯕ ꯅꯪꯒꯤ ꯙꯥꯔ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯪꯅ ꯋꯥꯔꯤꯕꯗꯨ ꯀꯣꯛꯅꯕ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯑꯩꯅ ꯅꯐꯝꯗ ꯄꯤꯕꯤꯔꯕꯅꯤ꯫ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯅꯖꯥ ꯏꯕꯦꯝꯃꯕꯨ ꯂꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯔꯒ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯅꯆꯥ ꯄꯤꯕ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯕꯗꯨ ꯊꯣꯏꯅ ꯋꯥꯐꯝ ꯊꯣꯛꯇꯦ꯫ ꯅꯖꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯟꯃꯤꯟꯅꯔꯕꯗꯤ ꯅꯆꯥ ꯅꯤꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯥꯏꯅ ꯁꯤꯕ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯪ ꯑꯗꯨꯗ ꯕꯣꯔ ꯄꯤꯔꯝꯂꯒ ꯃꯍꯥꯗꯦꯕ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯪꯗ ꯇꯥꯛꯂꯝꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯑꯩꯅ ꯏꯆꯥ ꯙꯥꯔ ꯄꯥꯝꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯃꯐꯝꯗ ꯏꯆꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯥꯅ ꯇꯥꯛꯄꯤꯔꯝꯕꯗ ꯅꯪꯗꯤ ꯕꯤꯙꯤ ꯀꯧꯕ ꯂꯥꯏꯅ ꯅꯆꯥ ꯙꯥꯔ ꯄꯥꯜꯂꯨ ꯍꯥꯏꯕ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯖꯥ ꯏꯕꯦꯝ ꯑꯃ ꯄꯤꯕꯤꯔꯒꯦ꯫ ꯃꯥꯒꯤ ꯍꯛꯇꯛꯇ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯏꯐꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯂꯧꯔꯤꯕ ꯏꯃꯥꯛ ꯑꯗꯨꯅ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯄꯥꯜꯍꯜꯂꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯣꯏꯍꯜꯂꯕꯗꯤ ꯅꯍꯥꯛ ꯅꯆꯥ ꯄꯤꯕ ꯄꯣꯛꯇꯕꯒꯤ ꯊꯣꯏꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯏꯕꯨꯡꯉꯣ ꯃꯥꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯐꯔꯦ, ꯏꯕꯨꯡꯉꯣ ꯃꯥꯅ ꯄꯤꯕꯤꯔꯝꯕ ꯏꯆꯥ ꯀꯩꯅꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯟꯖꯍꯧꯔꯕꯗꯤ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯕ ꯍꯥꯏꯕꯗꯨ ꯏꯆꯥꯅꯨꯄꯤꯅ ꯑꯣꯏꯍꯧꯔꯒꯅꯤ꯫ ꯊꯣꯏꯅ ꯋꯥꯐꯝ ꯊꯣꯛꯇ꯭ꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯆꯤꯇ꯭ꯔꯙꯕꯖ ꯂꯩꯈꯤ꯫ ꯂꯥꯏꯒꯤ ꯋꯥꯌꯦꯜꯗꯤ ꯁꯣꯏꯕ ꯌꯥꯗꯕꯅ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯕꯤ ꯀꯧꯕꯤꯗꯨ ꯒꯔꯚꯒꯤ ꯂꯩꯈꯣꯟ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯕꯪꯒꯜ ꯗꯦꯁꯇ ꯁꯨꯃꯟꯗꯛ ꯀꯧꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯍꯤ ꯐꯥꯔꯕ ꯐꯥꯎꯕ ꯑꯉꯥꯡꯒꯤ ꯃꯁꯥꯗ ꯀꯞꯄ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯅꯣꯛꯄꯁꯨ ꯈꯪꯗꯦ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯎꯔꯒ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯇꯥꯡꯅ ꯐꯪꯖꯕ ꯃꯆꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯖꯔꯒ ꯃꯄꯨꯛꯅꯤꯡꯁꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤꯗꯃꯛ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯎꯏ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯉꯥꯡꯕ ꯍꯩꯇ꯭ꯔꯕꯁꯨ ꯅꯣꯛꯇꯨꯅ ꯃꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯥ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯎꯖꯔꯒ ꯃꯟꯇ꯭ꯔꯤꯒꯤ ꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯆꯍꯤ 4-5 ꯁꯨꯔꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯍꯦꯛ ꯍꯦꯛ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤꯗꯤ ꯅꯣꯡꯃꯇ ꯅꯣꯛꯇꯦ, ꯉꯥꯡꯗꯦ꯫
ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯍꯜꯂꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯅ ꯁꯨꯝ ꯆꯠꯊꯣꯛꯈꯤꯗꯨꯅ ꯆꯠꯈꯤꯕꯅ ꯕꯣꯟ ꯑꯃ ꯌꯧꯈꯤ꯫ ꯃꯈꯣꯏ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯌꯨꯕꯔꯥꯖ, ꯑꯩꯈꯣꯏ ꯑꯅꯤꯅ ꯕꯣꯟ ꯑꯁꯤꯗ ꯎꯍꯩ ꯑꯍꯥꯎꯕ ꯍꯦꯛꯇꯨꯅ ꯆꯥꯗꯨꯅ ꯂꯥꯛꯈꯤꯕꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤ ꯂꯝꯃꯨꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯥ ꯑꯃꯨꯛ ꯆꯠꯂꯒꯨꯝꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯏ ꯑꯁꯣꯡꯕ ꯕꯣꯟ ꯑꯗꯨꯗ ꯂꯦꯛꯄ ꯇꯥꯈꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯁꯤꯡꯕ ꯃꯔꯝꯅ ꯌꯨꯕꯔꯥꯖ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯀꯪꯕ ꯎꯅꯥꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏ ꯎꯍꯩ ꯆꯥꯗꯨꯅ ꯈꯣꯝꯖꯤꯜꯂꯤꯕ ꯎꯅꯥꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯎꯇꯣꯟꯗ ꯂꯪꯖꯥ ꯑꯅꯤꯈꯛ ꯇꯣꯡꯗꯨꯅ ꯂꯩ꯫ ꯑꯉꯥꯡ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯪꯖꯥ ꯑꯃꯣꯝ ꯑꯗꯨꯅ ꯍꯪꯂꯛꯈꯤ, ꯏꯕꯨꯡꯉꯣ, ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡ ꯌꯧꯍꯟꯈꯤꯒꯗꯒꯦ? ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯂꯪꯖꯥ ꯍꯅꯨꯕ ꯑꯗꯨꯅ, ꯆꯨꯝꯃꯤ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯦꯝꯅ ꯃꯥꯡꯈꯤꯕ ꯌꯥꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯒꯗꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯛꯂꯤꯕꯁꯤ ꯂꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒ ꯊꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕꯤꯗꯨꯅ ꯍꯩꯔꯕ ꯈꯪꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯗꯨꯅ ꯀꯣꯅꯨꯡ ꯌꯧꯅꯕ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯂꯪꯖꯥ ꯍꯅꯨꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯪꯖꯥ ꯑꯃꯣꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯅꯨꯡ ꯌꯧꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯀꯣꯅꯨꯡ ꯊꯨꯅ ꯌꯧꯅꯕꯗꯤ ꯇꯧꯕꯤꯗ꯭ꯔꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯒꯗꯧꯔꯤꯕꯗꯤ? ꯂꯪꯖꯥ ꯑꯃꯣꯝ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯪꯖꯥ ꯂꯥꯕ ꯑꯗꯨꯅ, ꯏꯕꯦꯝꯃ, ꯅꯪꯅ ꯈꯪꯗꯕꯗꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯗꯨ ꯍꯪꯂꯤꯕꯅꯤ꯫ ꯇꯥꯔꯣ, ꯌꯨꯕꯔꯥꯖ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯄꯪꯕ ꯑꯁꯤ ꯑꯩꯈꯣꯏꯒ ꯊꯦꯡꯅꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯇꯝꯕꯤꯈꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯁꯨꯝ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯥꯏꯅ ꯃꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯅ ꯁꯤꯜꯂꯤꯕ ꯑꯁꯤꯃꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯂꯕꯗ ꯂꯪꯖꯥ ꯑꯃꯣꯝ ꯑꯗꯨꯅ ꯃꯕꯨꯡꯉꯣꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯊꯣꯛꯂꯤꯕ ꯃꯔꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ? ꯏꯕꯨꯡꯉꯣꯅ ꯅꯅꯥꯏ ꯑꯄꯪꯕꯤꯗ ꯇꯥꯛꯄꯤꯗꯨꯅ ꯈꯪꯍꯟꯕꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯪꯖꯥ ꯍꯅꯨꯕ ꯑꯗꯨꯅ, ꯇꯥꯔꯣ ꯏꯕꯦꯝꯃ, ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯣꯡꯂꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯎꯁꯥ ꯑꯁꯤꯃꯛꯇꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯕꯨ ꯄꯨꯟꯅ ꯃꯊꯪ ꯃꯊꯪ ꯆꯥꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯈꯤ꯫ ꯃꯥꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯃꯛꯇꯗ ꯂꯩꯕ ꯕ꯭ꯔꯍꯃꯟ ꯁꯨꯈꯗꯦꯕ ꯍꯥꯏꯕꯗꯨꯒꯤ ꯃꯖꯥꯏꯕꯦꯝꯃ ꯎꯃꯥ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯍꯥ ꯑꯣꯏꯕꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝꯅꯤ꯫ ꯕ꯭ꯔꯍꯃꯟ ꯂꯩꯁꯥꯕꯤ ꯎꯃꯥ ꯍꯥꯏꯕꯤꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ, ꯆꯤꯡ ꯂꯦꯝꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯁꯤꯁꯨ ꯕ꯭ꯔꯍꯃꯟꯒꯤ ꯑꯣꯏꯕ ꯕꯦꯗ ꯄꯨꯔꯥꯟ ꯅꯤꯡꯊꯤꯅ ꯈꯪꯖꯕ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯇꯨꯅ ꯁꯪꯁꯥꯔꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯈꯣꯡꯕꯨ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯋꯥꯉꯥꯡ ꯊꯝꯅꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯁꯥꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯎꯔꯤꯕ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯎꯃꯥ ꯀꯧꯕꯤ ꯕ꯭ꯔꯍꯃꯟ ꯀꯩꯅꯥ ꯑꯁꯤꯕꯨ ꯃꯥꯒꯤ ꯔꯃꯅꯤ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯎꯃꯥꯕꯨ ꯃꯥꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯃꯥ ꯀꯧꯕꯤ ꯕ꯭ꯔꯍꯃꯟ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯕꯨꯡ, ꯅꯪꯅ ꯅꯆꯟ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯅꯆꯟ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯆꯟ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯖꯕ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯋꯥꯕꯨ ꯊꯝꯖꯔꯨꯔꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯅ ꯅꯆꯟ ꯑꯣꯏꯕꯤ ꯑꯩꯒꯤ ꯋꯥꯁꯛ ꯑꯁꯤꯕꯨ
ꯀꯥꯏꯍꯟꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟꯅꯕꯒꯨꯝ ꯈꯟꯕꯤꯗꯨꯅ ꯅꯆꯟꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯈꯤ ꯎꯃꯥꯒꯤ ꯅꯨꯡꯁꯤꯅ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯎꯔꯤꯕ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯏꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯅꯐꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯕ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯊꯣꯏꯅ ꯍꯦꯟꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯖꯔꯣꯏ ꯅꯆꯟꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟꯒꯨꯝ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯇꯥꯍꯜꯂꯕꯅꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯕꯔꯃꯟ ꯃꯆꯥꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯕ꯭ꯔꯃꯟ ꯀꯩꯅꯥꯅ ꯏꯕꯨꯡ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯅꯆꯟ ꯑꯩꯕꯨ ꯅꯍꯥꯛꯃꯛꯀ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟ ꯑꯃꯅꯤ ꯈꯟꯕꯤꯗꯨꯅ ꯅꯆꯟꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯎꯔꯤꯕ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯈꯣꯡ ꯄꯥꯏꯔꯗꯨꯅ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯕꯨ ꯎꯔꯤꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯕ꯭ꯔꯃꯟ ꯃꯆꯥꯗꯨ ꯍꯥꯠꯀꯅꯤ ꯕ꯭ꯔꯃꯟ ꯂꯩꯁꯥꯕꯤ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯅꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯁꯤ ꯅꯪꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯅꯍꯥꯛ ꯍꯤꯡꯁꯥꯕ ꯍꯥꯏꯕꯗꯨꯒꯤ ꯂꯤꯆꯠ ꯆꯠꯄ ꯍꯤꯡꯁꯥꯕ ꯑꯃꯅꯤ ꯐꯔꯦ ꯅꯪꯅ ꯉꯝꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯕꯗꯤ ꯅꯍꯥꯛ ꯍꯤꯡꯁꯥꯕ ꯍꯥꯏꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯗꯨ ꯑꯣꯜꯂꯨ ꯑꯗꯨꯒ ꯅꯪꯅ ꯍꯥꯠꯀꯗꯧꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯖꯒꯦ ꯈꯜꯂꯤꯕ ꯃꯍꯥꯛꯅ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯕ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯣꯏꯅ ꯄꯣꯛꯂꯁꯅꯨ ꯑꯩꯅ ꯅꯪꯅ ꯍꯥꯠꯇꯨꯅ ꯁꯤꯔꯕ ꯀꯥꯟꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯖꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒꯦ ꯃꯗꯨꯗ ꯅꯪꯅ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯄꯥꯝꯕꯗꯒꯤ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯕꯨ ꯏꯁꯥꯅ ꯍꯦꯛ ꯌꯥꯗꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯔꯤ ꯊꯝꯒꯦ ꯈꯜꯂꯛꯄꯒ ꯅꯍꯥꯛ ꯎꯠ ꯑꯣꯟꯗꯨꯅ ꯇꯨꯝꯃꯨ ꯍꯥꯏꯔꯒ ꯎꯃꯥ ꯀꯧꯕꯤ ꯕ꯭ꯔꯃꯟ ꯂꯩꯁꯥꯕꯤꯗꯨ ꯁꯥꯎꯈꯤꯕ ꯍꯦꯟꯈꯤꯗꯨꯅ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯁꯤꯔꯦ ꯃꯗꯨ ꯎꯕꯗ ꯎꯔꯤꯕ ꯀꯧꯕ ꯍꯤꯡꯁꯥꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯅꯤꯄꯥ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯍꯨꯠꯇ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯅꯍꯥꯛ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯂꯦꯗꯣ ꯅꯪꯅ ꯁꯤꯔꯕꯅꯤꯅ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯕꯔꯃꯟ ꯃꯆꯥꯗꯨꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯍꯥꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯥꯕꯨꯁꯨ ꯑꯃꯨꯛ ꯎꯗꯅꯕ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯕ꯭ꯔꯃꯟ ꯃꯆꯥ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯃꯟ ꯀꯨꯃꯥꯔ ꯑꯁꯤꯅ ꯕ꯭ꯔꯃꯟ ꯀꯩꯅꯥꯕꯨ ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯕ꯭ꯔꯃꯟ ꯃꯆꯥꯅ ꯅꯨꯡꯁꯥ ꯊꯤꯅ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯝꯃ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯣꯡꯈꯠꯄꯤꯔꯦ ꯕ꯭ꯔꯃꯟ ꯃꯆꯥ ꯑꯗꯨꯅ ꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯖꯔꯕꯁꯨ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯗꯨꯅ ꯁꯤꯔꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯕꯗ ꯕ꯭ꯔꯃꯟ ꯀꯨꯃꯥꯔ ꯃꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯎꯔꯤꯕ ꯀꯧꯕ ꯍꯤꯡꯁꯥꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯑꯁꯤꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯕ꯭ꯔꯃꯟ ꯃꯆꯥꯗꯨꯒꯤ ꯀꯣꯛꯊꯛꯇ ꯆꯩꯌꯦꯗꯨꯅ ꯀꯟꯅ ꯐꯨꯔꯦ ꯃꯗꯨꯗ ꯕ꯭ꯔꯃꯟ ꯃꯆꯥꯗꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯨꯔꯦ ꯕ꯭ꯔꯃꯟ ꯃꯆꯥꯅ ꯇꯨꯕꯗꯨ ꯎꯔꯒ ꯎꯔꯤꯕ ꯀꯧꯕ ꯑꯁꯤꯅ ꯅꯣꯛꯂꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯅꯊ꯭ꯋꯥꯏ ꯂꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯎꯇꯨꯞ ꯑꯗꯨꯅ ꯊꯥꯕ ꯍꯧꯔꯛꯂꯕꯗ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯕ ꯕ꯭ꯔꯃꯟ ꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯦ ꯃꯍꯥꯁꯣꯏ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯃꯗꯤ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯗꯤ ꯃꯗꯨꯗ ꯎꯔꯤꯕꯅ ꯍꯥꯏꯔꯛꯈꯤ ꯇꯥꯎ ꯍꯦ ꯕ꯭ꯔꯃꯟ ꯃꯆꯥ ꯑꯩꯅ ꯕ꯭ꯔꯃꯟ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯁꯤ ꯍꯥꯏꯔꯨꯕꯗ ꯅꯍꯥꯛ ꯂꯩꯕꯅ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦ ꯃꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕꯅ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯊꯥꯔꯤ ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯎꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯁꯥ ꯑꯁꯤ ꯃꯨꯠꯄ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯕ꯭ꯔꯃꯟ ꯃꯆꯥꯅ ꯎꯔꯤꯕ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯦ ꯍꯤꯡꯁꯥꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯅꯤꯄꯥ ꯅꯍꯥꯛ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯤꯡꯁꯥꯕꯒꯨꯝꯕꯅꯤ ꯅꯍꯥꯛ ꯁꯪꯁꯥꯔꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯖꯤꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯇꯃꯥ ꯍꯥꯏꯅ ꯀꯧꯕ ꯖꯤꯕ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯅꯖꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨ ꯂꯩꯔꯤꯕꯅꯤ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯁꯤꯒꯤ ꯑꯇꯃꯥ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯌꯥꯎꯔꯤꯕ ꯖꯤꯕ ꯑꯇꯃꯥ ꯑꯗꯨꯕꯨ ꯄꯥꯝꯗꯦ
ꯅꯪꯅ ꯄꯥꯝꯕꯗꯒꯤ ꯄꯥꯝꯖꯗꯕ ꯃꯥꯕꯨ ꯅꯪꯅ ꯍꯥꯠꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯑꯩꯕꯨꯁꯨ ꯅꯪꯅ ꯀꯜꯂꯛꯄꯗꯒꯤ ꯍꯥꯠꯂꯒꯅꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯒꯗ꯭ꯔꯥ ꯐꯔꯦ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯅꯕ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯗꯨꯒ ꯑꯩꯅ ꯅꯐꯝꯗ ꯁꯥꯞ ꯑꯁꯤꯃꯇꯪ ꯄꯤꯔꯝꯒꯦ ꯃꯁꯤꯃꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯐꯪꯕꯤꯕ ꯑꯣꯏꯌꯨ ꯅꯍꯥꯛ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯍꯤꯡꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯣ ꯅꯪꯅ ꯍꯥꯠꯀꯗꯧꯔꯤꯕ ꯑꯃꯗꯤ ꯍꯥꯠꯂꯝꯂꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯄꯥꯝꯅ ꯍꯥꯠꯈ꯭ꯔꯤꯕꯤ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥ ꯑꯣꯏꯅ ꯄꯣꯛꯂꯁꯤꯅꯨ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯂꯩꯔꯕꯗ ꯍꯤꯡꯁꯥꯕ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯎꯕꯗ ꯅꯪꯒꯤ ꯔꯥꯅꯤ ꯑꯣꯏꯍꯟꯅꯤꯡꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯣ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥꯅ ꯍꯦꯛ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯅ ꯃꯥꯕꯨ ꯇꯤꯟꯅꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯝ ꯍꯦꯟꯗꯨꯅ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯇꯤꯟꯅꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯡꯉꯨ ꯅꯪꯅ ꯐꯥꯈ꯭ꯔꯤꯕ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯕꯨ ꯑꯩꯅ ꯊꯤꯔꯛꯇꯨꯅ ꯅꯪꯒ ꯑꯩꯒ ꯑꯀꯟꯕ ꯂꯥꯟ ꯄꯥꯟꯅꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯇꯨꯅ ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯤꯕꯁꯤꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯅꯁꯤ ꯍꯥꯏꯅ ꯕ꯭ꯔꯃꯟ ꯀꯨꯃꯥꯔꯅ ꯎꯔꯤꯕ ꯀꯧꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯥꯞ ꯇꯧꯔꯝꯂꯒ ꯕ꯭ꯔꯃꯟ ꯃꯆꯥꯗꯨ ꯁꯤꯈ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯎꯔꯤꯕ ꯀꯧꯕ ꯑꯗꯨꯅ ꯄꯨꯟꯅ ꯄꯨꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯣꯡꯂꯤꯕ ꯎꯁꯥ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯕꯗ ꯂꯩꯔꯤꯕ ꯎꯁꯥ ꯑꯆꯧꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯟꯗꯨꯅ ꯊꯝꯂꯦ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯃꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯅꯤꯕꯨ ꯎꯁꯥ ꯑꯁꯤꯗ ꯍꯦꯛ ꯌꯥꯟꯕꯒ ꯎꯔꯤꯕ ꯀꯧꯕ ꯅꯤꯄꯥ ꯑꯗꯨ ꯍꯤꯡꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯀꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯟꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯅ ꯐꯥꯔꯛꯄ ꯃꯤꯅꯤ ꯍꯥꯎꯅ ꯆꯥꯔꯒꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯍꯦꯛ ꯆꯥꯕ ꯍꯧꯔꯛꯄꯒ ꯕ꯭ꯔꯃꯟ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯀꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯎꯈꯣꯡ ꯑꯁꯤꯗ ꯇꯥꯈ꯭ꯔꯦ ꯍꯦꯛ ꯇꯥꯕꯒ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯆꯦꯠꯈꯥꯏꯔꯕ ꯎꯈꯣꯡꯒꯤ ꯂꯩꯀ꯭ꯔꯛꯇ ꯇꯥꯈꯤꯗꯨꯅ ꯍꯤꯡꯁꯥꯕꯅ ꯎꯕ ꯐꯪꯈꯤꯗꯦ ꯅꯤꯄꯥ ꯑꯁꯤ ꯁꯔꯨ ꯁꯌꯥꯡ ꯂꯣꯏꯅ ꯆꯥꯔꯕꯗ ꯃꯍꯥꯛ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯁꯤꯁꯨ ꯆꯥꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗꯁꯨ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯣꯏꯔꯤꯕꯤ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯀꯤ ꯈꯨꯅꯤꯡꯊꯧ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯎꯈꯣꯡꯗ ꯂꯩꯔꯤꯕ ꯂꯩꯀ꯭ꯔꯛ ꯑꯗꯨꯗ ꯇꯥꯁꯤꯜꯂꯦ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯗꯨꯁꯨ ꯍꯤꯡꯁꯥꯕꯅ ꯎꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯍꯤꯡꯁꯥꯕ ꯑꯁꯤ ꯃꯌꯥꯒꯤ ꯃꯍꯩ ꯅꯤꯡꯊꯤꯅ ꯍꯩꯈ꯭ꯔꯦ ꯃꯥꯅ ꯈꯜꯂꯤ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯤꯡꯁꯥꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯃꯤ ꯁꯥ ꯁꯟ ꯆꯥꯗꯨꯅ ꯂꯩꯔꯛꯄꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯋꯥꯕ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯣꯡꯃ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯑꯍꯟ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯏꯄꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯡꯁꯥꯕ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯈꯤꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏꯁꯨ ꯇꯝꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯂꯩꯔꯒꯅꯤ ꯃꯥꯅ ꯈꯨꯗꯣꯡ ꯆꯥꯈꯤꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯕꯨꯁꯨ ꯆꯥꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯏꯄꯨꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯃꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯎꯄꯥꯏ ꯊꯤꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯝꯕ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯤꯡꯁꯥꯕꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄꯗ ꯊꯣꯛꯂꯤꯕ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯎꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯠꯄꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯈꯟꯖꯩ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯋꯥꯔꯝ ꯂꯩꯕꯅꯅꯣ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯗꯨ ꯍꯪꯖꯔꯛꯈꯤ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯂꯩꯔꯤꯕ ꯍꯤꯡꯁꯥꯕꯁꯤ ꯃꯤꯅ ꯑꯣꯟꯈꯤꯕ ꯍꯤꯡꯁꯥꯕꯅꯤ ꯃꯍꯥꯛ ꯃꯔꯝꯆꯠ ꯐꯠꯇꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯙꯔꯃ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯑꯣꯟꯈꯤꯕ ꯍꯤꯡꯁꯥꯕꯅꯤ ꯃꯍꯥꯛꯇꯤ ꯁꯥꯞ ꯑꯃꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯕꯣꯔ ꯑꯣꯏꯗꯨꯅ ꯍꯤꯡꯗꯨꯅ ꯃꯥꯒ ꯀꯅꯥ ꯑꯃꯠꯇꯒ ꯂꯝꯕꯥ ꯉꯝꯗꯅ ꯂꯩꯒꯗꯧꯔꯤꯕ ꯍꯤꯡꯁꯥꯕ ꯑꯃꯅꯤ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯏꯄꯨ ꯃꯥꯗꯤ ꯑꯣꯃꯣꯔ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯥꯕꯤꯌꯨ ꯏꯅꯤꯡꯊꯧ ꯃꯥꯕꯨ ꯍꯥꯠꯂꯒꯗꯕ ꯃꯤꯁꯛꯇꯤ ꯅꯤꯡꯊꯧꯅ ꯄꯣꯛꯆꯕ
ꯖꯨꯕ꯭ꯔꯥꯖ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯃꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯕꯨ ꯍꯥꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯖꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯄꯨ, ꯑꯩꯕꯨ ꯏꯆꯥ ꯐꯪꯂꯛꯈꯤꯒꯗ꯭ꯔꯥ? ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯗꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯤꯕ ꯑꯁꯤꯗ ꯏꯄꯨꯅ ꯇꯥꯛꯄꯤꯕꯗ ꯑꯩꯒꯤ ꯏꯆꯥ ꯖꯨꯕ꯭ꯔꯥꯖꯅ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯍꯥꯠꯂꯛꯈꯤꯒꯅꯤ ꯇꯥꯖꯕꯗ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯔꯣꯏ꯫ ꯃꯥꯒꯤ ꯃꯔꯝꯅ ꯑꯩꯍꯥꯛ ꯏꯆꯥ ꯐꯪꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯁꯤ꯫ ꯍꯤꯡꯆꯥꯕ ꯑꯁꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯂꯩꯔꯁꯤꯅꯨ꯫ ꯃꯍꯥꯛ ꯃꯔꯥꯟ ꯀꯌꯥꯁꯨ ꯂꯪꯁꯤꯟꯖꯔꯁꯤꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯒꯤ ꯏꯆꯥ ꯐꯪꯂꯒꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯗꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯑꯁꯤꯗꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯐꯅꯕ ꯂꯝꯕꯤ ꯑꯃꯇꯪ ꯅꯅꯥꯏ ꯏꯄꯨꯅ ꯁꯤꯟꯖꯅꯤꯡꯉꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, "ꯆꯨꯝꯃꯤ ꯏꯄꯨ, ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯏꯄꯨꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯑꯩꯗꯤ ꯏꯄꯨꯅ ꯏꯆꯥꯅꯤꯄꯥ ꯐꯪꯂꯒꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯅ, "ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯖꯔꯕꯅꯤꯅ ꯅꯅꯥꯏ ꯅꯄꯨꯅ ꯅꯅꯥꯏꯁꯤꯡ ꯈꯔꯒ ꯂꯣꯏꯅꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯥꯒ ꯋꯥꯔꯤ ꯑꯃꯇꯪ ꯃꯥꯒꯤ ꯃꯐꯝꯗ ꯁꯥꯖꯒꯦ" ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯁꯥꯝꯕꯅ ꯃꯅꯥꯏ ꯅꯤꯄꯥ ꯈꯔꯒ ꯂꯣꯏꯅꯅ ꯑꯍꯥꯎ ꯑꯊꯨꯝ ꯅꯤꯡꯊꯤꯅ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯂꯥꯛꯇꯨꯅ ꯍꯤꯡꯆꯥꯕ ꯎꯅꯅꯕ ꯂꯩꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯍꯥꯠꯇꯨꯅ ꯄꯨꯔꯛꯂꯒ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯎꯁꯥ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯃꯤ ꯑꯁꯤꯕꯗꯨ ꯆꯥꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯈꯣꯡꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯁꯥꯝꯕ ꯑꯃꯗꯤ ꯑꯊꯦꯟ ꯄꯣꯠ ꯑꯍꯥꯎ ꯑꯊꯨꯝ ꯄꯨꯔꯛꯂꯤꯕ ꯅꯤꯄꯥ ꯈꯔ ꯑꯗꯨ ꯎꯔꯛꯂꯦ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯍꯤꯡꯆꯥꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯅ ꯃꯤ ꯑꯁꯤ ꯀꯣꯟꯅ ꯆꯥꯔꯒ ꯅꯈꯣꯏꯒꯤ ꯑꯍꯤꯡꯕ ꯏ ꯑꯗꯨ ꯍꯥꯟꯅ ꯆꯨꯞꯈꯤꯒꯦ" ꯍꯥꯏꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯁꯥꯝꯕꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯑꯊꯧꯕ, ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯏꯕꯨꯡꯉꯣ ꯑꯉꯝꯕꯒꯤ ꯅꯐꯝꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯁꯥꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯅꯥꯏ ꯅꯄꯨꯅ ꯏꯕꯨꯡꯉꯣꯒꯤ ꯐꯒꯗꯕ ꯋꯥꯐꯝ ꯑꯃꯇꯪ ꯅꯤꯡꯁꯤꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯑꯁꯤꯗ ꯏꯕꯨꯡꯉꯣꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯆꯥꯅꯕ ꯈꯔꯁꯨ ꯄꯨꯖꯔꯛꯏ꯫ ꯃꯁꯤ ꯏꯕꯨꯡꯉꯣꯅ ꯆꯥꯕꯤꯔꯒ ꯏꯕꯨꯡꯉꯣꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯁꯤ꯫ ꯃꯗꯨꯅ ꯏꯕꯨꯡꯉꯣꯒꯤꯁꯨ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯨꯡꯉꯣꯒꯤ ꯔꯥꯅꯤ ꯑꯣꯏꯒꯗꯧꯕꯗꯨꯁꯨ ꯅꯅꯥꯏ ꯅꯄꯨꯅ ꯇꯥꯛꯆꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ" ꯍꯦꯛ ꯍꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯥꯒꯤ ꯔꯥꯅꯤ ꯄꯜꯂꯛꯄꯗ ꯃꯍꯥꯛ ꯁꯥꯎꯕ ꯐꯔꯗꯨꯅ, "ꯇꯥꯛꯄꯤꯌꯨ ꯏꯄꯨ ꯃꯟꯇ꯭ꯔꯤ, ꯑꯩꯒꯤ ꯔꯥꯅꯤ ꯑꯣꯏꯒꯗꯧꯕ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯄꯨꯅ ꯑꯩꯒꯤꯗꯃꯛ ꯔꯥꯅꯤ ꯇꯥꯛꯀꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯩꯍꯥꯛ ꯉꯥꯏꯉꯝꯂꯛꯇ꯭ꯔꯦ꯫ ꯊꯨꯅ ꯇꯥꯛꯄꯤꯔꯣ" ꯍꯥꯏꯅ ꯍꯤꯡꯆꯥꯕꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯡꯆꯥꯕ ꯍꯔꯥꯎꯔꯦ ꯍꯥꯏꯕꯁꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯈꯪꯂꯗꯨꯅ, "ꯏꯄꯨꯅ ꯂꯥꯛꯂꯤꯕꯁꯤ ꯏꯕꯨꯡꯉꯣꯒꯤ ꯆꯥꯅꯒꯗꯕ ꯔꯥꯅꯤ ꯑꯗꯨ ꯇꯥꯛꯂꯝꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯕꯨ ꯑꯐꯕ ꯑꯊꯣꯏꯕ ꯑꯣꯏꯍꯟꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯗꯤ ꯑꯐꯕ ꯑꯆꯧꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯣꯏꯍꯟꯗꯨꯅ ꯇꯥꯏꯕꯪꯅ ꯀꯤꯅꯔꯕꯗꯤ ꯏꯕꯨꯡꯉꯣꯅ ꯉꯥꯛꯄꯤꯗꯨꯅ ꯂꯩꯖꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯏꯕꯨꯡꯉꯣꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩ ꯈꯟꯗꯨꯅ ꯀꯤꯅꯒꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯏꯕꯨꯡꯉꯣꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯍꯥꯎꯕ ꯑꯊꯨꯝꯕ ꯀꯌా ꯄꯤꯔꯨꯁꯣ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯅꯄꯨꯅ ꯃꯤ ꯈꯔꯒ ꯄꯣꯠꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ." ꯑꯁꯨꯝ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯗꯨ ꯃꯁꯥꯗꯨ ꯃꯥꯕꯨ ꯊꯥꯒꯠꯄ ꯑꯗꯨꯗ ꯅꯥꯄꯜ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯣꯏꯅꯦ, ꯏꯄꯨ ꯈꯣꯏꯅ ꯑꯗꯨꯝꯅ ꯑꯩꯕꯨ ꯈꯟꯕꯤꯕ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯔꯤꯕꯅꯣ ꯇꯥꯛꯄꯤꯌꯨ꯫ ꯀꯔꯝꯕ ꯊꯕꯛ ꯄꯥꯡꯊꯣꯛꯆꯧ ꯍꯥꯏꯔꯤꯕꯅꯣ" ꯍꯥꯏꯔꯛꯈꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ ꯑꯊꯧꯕ, ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯅꯄꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯊꯣꯛꯂꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯃꯁꯤꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯖꯔꯕꯗꯤ ꯅꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗ ꯅꯠꯇꯅ
ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯟꯅ ꯐꯥꯗꯨꯅ ꯄꯨꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯗꯨꯅ ꯃꯁꯥꯅ ꯌꯥꯅꯕ ꯍꯣꯠꯅꯔꯒ ꯃꯁꯥꯅ ꯌꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯪꯒꯤ ꯔꯥꯅꯤ ꯑꯣꯏꯅ ꯂꯧꯁꯤꯟꯒꯗꯧꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯁꯥꯅ ꯌꯥꯗꯅ ꯅꯪꯅ ꯅꯝꯗꯨꯅ ꯃꯈꯣꯏꯕꯨ ꯉꯝꯃꯤ ꯈꯟꯗꯨꯅ ꯇꯤꯟꯅ ꯇꯣꯠꯅꯕ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯎꯠ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯄꯨꯅ ꯏꯁꯨ ꯑꯀꯟꯕ ꯅꯍꯥꯛꯄꯨ ꯃꯥꯡꯍꯟꯅꯤꯡꯗꯗꯨꯅ ꯅꯐꯝꯗ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯉꯥꯛꯀꯗꯕ ꯍꯤꯔꯝ ꯈꯔꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯅꯪꯅ ꯉꯥꯛꯇꯨꯅ ꯆꯠꯆꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛ ꯑꯊꯣꯏꯕ ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯃꯥꯟꯅꯕ ꯍꯤꯡꯆꯥꯕꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯑꯀꯟꯕ ꯍꯤꯡꯆꯥꯕꯁꯤꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯀꯣꯛ ꯅꯣꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯅ ꯇꯥꯛꯄꯤꯌꯨ ꯏꯄꯨ, ꯀꯔꯝꯕ ꯍꯤꯔꯝꯅꯣ ꯅꯁꯨꯅ ꯉꯥꯛꯀꯗꯕ ꯂꯝꯕꯤꯗꯨ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯥꯒꯤ ꯐꯅꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯐꯝꯗ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯇꯥꯛꯄꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯏꯄꯨ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯏꯄꯨꯅ ꯏꯁꯨꯒꯤ ꯔꯥꯅꯤ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛ ꯑꯗꯨ ꯄꯣꯛꯄꯗꯤ ꯄꯣꯛꯂꯦ, ꯆꯥꯎꯕꯗꯤ ꯆꯥꯎꯗ꯭ꯔꯤ꯫ ꯅꯍꯥꯛꯇꯤ ꯔꯥꯅꯤꯁꯨ ꯑꯅꯤ ꯁꯨꯒꯗꯧꯔꯤ꯫ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ, ꯑꯃꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯁꯤꯗꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯐꯖꯕꯗ ꯏꯀꯥꯏꯖꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯍꯥꯛꯃꯨꯛ ꯐꯖꯕ ꯅꯨꯄꯤ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯅꯤꯡꯊꯤꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯤ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯈꯣꯏꯅ ꯀꯥꯡꯊꯣꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯅꯍꯥꯛꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯌꯥꯒꯤ ꯐꯨꯔꯥ ꯗꯂꯥꯟ ꯑꯆꯧꯕ ꯐꯖꯈ꯭ꯔꯕ ꯑꯃ ꯁꯥꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯝꯃꯨ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯛꯂꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯨꯛꯅꯤꯡꯅ ꯌꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒ ꯂꯨꯍꯣꯡꯂꯣꯏꯗꯧꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯣꯏꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯉꯩꯗ ꯅꯝꯗꯨꯅ ꯂꯨꯍꯣꯡꯂꯨꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯁꯥꯞ ꯑꯃꯒꯤ ꯗꯣꯁ ꯂꯩꯕꯅ ꯁꯣꯏꯗꯅ ꯎꯠ ꯑꯣꯟꯒꯅꯤ꯫ ꯑꯗꯨꯅ ꯏꯄꯨꯅ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯕ ꯅꯍꯥꯛꯄꯨ ꯃꯥꯡꯍꯟꯅꯤꯡꯗꯗꯨꯅ ꯏꯄꯨꯅ ꯏꯁꯨꯒꯤ ꯅꯐꯝꯗ ꯁꯤꯟꯅꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯏꯄꯨ ꯃꯈꯣꯏꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗꯨ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯃꯈꯣꯏꯅ ꯅꯪꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏꯗꯕꯒꯤ ꯃꯔꯝ ꯑꯃ ꯂꯩ꯫ ꯃꯔꯝꯗꯨ ꯏꯄꯨ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯅꯍꯥꯛꯇꯤ ꯃꯤ ꯆꯥꯏ, ꯁꯥ ꯉꯥ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯆꯤꯟꯖꯥꯛꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯆꯝꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯌꯥꯝꯅ ꯍꯪꯒꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯏꯄꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯃꯤ ꯁꯥ ꯆꯥꯗꯕꯅ ꯐꯔꯒꯗ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯅ, ꯏꯕꯨꯡꯉꯣꯅꯕꯨ ꯆꯥꯗꯕ ꯉꯝꯂꯕꯗꯤ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯆꯤꯟꯖꯥꯛ ꯇꯤꯟꯅꯕ ꯃꯤꯅꯤ ꯈꯟꯗꯨꯅ ꯌꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯅ, ꯏꯄꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯤ ꯆꯥꯗ꯭ꯔꯕꯁꯨ ꯁꯥꯗꯤ ꯆꯥꯗ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯩꯒꯤꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯍꯥꯏꯔꯕꯗ ꯃꯟꯇ꯭ꯔꯤꯅ, ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯤꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯆꯥꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗꯨ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅ ꯃꯤꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯂꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛ ꯁꯥ ꯆꯥꯔꯕꯁꯨ ꯃꯈꯣꯏ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯍꯥꯛ ꯃꯈꯣꯏꯕु ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯍꯟꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯇꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯄꯨ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯦꯝꯂꯕꯗ ꯎꯔꯤꯕ ꯀꯧꯕ ꯍꯤꯡꯆꯥꯕꯅ ꯍꯔꯥꯎꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯄꯨ, ꯑꯩꯍꯥꯛ ꯃꯤ ꯆꯥꯔꯔꯣꯏ꯫ ꯏꯄꯨꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯍꯥꯛ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯅ ꯄꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯟꯗꯨꯅ
ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯃꯤ ꯆꯥꯕ ꯇꯣꯛꯇꯨꯅ ꯑꯩꯍꯥꯛ ꯁꯥ ꯆꯥꯗꯨꯅ ꯍꯤꯡꯒꯅꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯅ ꯃꯟꯇ꯭ꯔꯤꯕꯨ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯥꯅ ꯆꯥꯒꯗꯕꯒꯤ ꯄꯨꯔꯛꯄ ꯃꯤ ꯑꯗꯨ ꯍꯧꯔꯤꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯎꯁꯥ ꯑꯆꯧꯕ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯑꯁꯨꯝ ꯂꯩꯍꯧꯔꯦ꯫ ꯍꯤꯡꯆꯥꯕꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯅꯤꯡꯊꯤꯔꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯁꯛ ꯂꯧꯔꯒ ꯀꯣꯅꯨꯡ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯔꯝ ꯂꯩꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯪꯂꯕꯗ ꯍꯤꯡꯆꯥꯕꯅ ꯑꯣꯟꯕ ꯍꯅꯨꯕꯤꯅ ꯈꯨꯝꯖꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯇꯝ ꯀꯨꯏꯅ ꯃꯍꯥꯔꯥꯖꯀꯤ ꯏꯆꯥ ꯐꯪꯗ꯭ꯔꯕꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯔꯥꯖꯀꯤ ꯅꯆꯥ ꯏꯕꯦꯝ ꯑꯃ ꯐꯪꯕꯤꯗꯨꯅ ꯆꯥꯎꯔꯛꯂꯦ ꯍꯥꯏꯕ ꯅꯅꯥꯏ ꯑꯩꯅ ꯇꯥꯖꯗꯨꯅ ꯅꯅꯥꯏ ꯑꯩꯁꯨ ꯃꯍꯥꯔꯥꯖꯀꯤ ꯅꯆꯥ ꯏꯕꯦꯝ ꯑꯃ ꯐꯪꯕꯒꯤ ꯄꯥꯎꯗ ꯅꯨꯡꯉꯥꯏꯖꯗꯨꯅ ꯐꯪꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯖꯒꯤ ꯂꯥꯛꯆꯔꯤꯕꯅꯤ." ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥ, ꯍꯟꯗꯛ ꯑꯩꯅ ꯐꯪꯖꯔꯤꯕ ꯏꯆꯥ ꯅꯤꯉꯣꯜ ꯑꯁꯤꯗꯤ ꯑꯃꯠꯇꯕꯨ ꯅꯠꯇꯦ, ꯑꯅꯤꯅꯤ" ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ? ꯅꯅꯥꯏ ꯑꯩꯅ ꯇꯥꯖꯕꯗꯗꯤ ꯏꯅꯤꯡꯊꯧꯅ ꯐꯪꯂꯤꯕ ꯔꯥꯖ ꯀꯩꯅꯥꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯇꯥꯖꯩ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕꯗꯗꯤ ꯑꯅꯤꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯅꯅꯥꯏꯅ ꯇꯥꯖꯕꯗ ꯁꯣꯏꯔꯕ꯭ꯔꯥ?" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯅꯤꯡꯊꯧꯅ ꯇꯥꯔꯒ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥ, ꯑꯩꯅ ꯄꯣꯛꯆꯕꯗꯤ ꯑꯃꯠꯇꯅꯤ, ꯑꯩꯅ ꯑꯅꯤꯅꯤ ꯍꯥꯏꯔꯤꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯏꯄꯨ ꯃꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯃ ꯑꯩꯒꯤ ꯏꯆꯥ ꯐꯪꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯩꯅꯥ ꯑꯃ ꯐꯪꯂꯦ꯫ ꯃꯗꯨꯗ ꯑꯩꯅ ꯄꯦꯜꯂꯗꯨꯅ ꯏꯄꯨꯅ ꯄꯣꯛꯄ ꯀꯩꯅꯥ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯏꯆꯥ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯏꯄꯨꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯔꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯣꯛꯆꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇ ꯑꯣꯏꯖꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯅꯤ ꯍꯥꯏꯔꯤꯕꯅꯤ" ꯍꯥꯏꯔꯦ꯫ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯅꯅꯥꯏꯗꯤ ꯈꯪꯗꯕꯅ ꯔꯥꯖ ꯀꯩꯅꯥ ꯑꯃꯠꯇꯒꯤ ꯑꯣꯏꯅ ꯈꯟꯖꯗꯨꯅ ꯆꯥꯅꯕ ꯍꯩ ꯂꯩ ꯈꯔ ꯄꯨꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯖꯅ ꯑꯅꯤ ꯁꯨꯏ ꯍꯥꯏꯔꯕꯅꯤꯅ ꯅꯅꯥꯏꯅ ꯄꯨꯖꯔꯛꯄ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯁꯤꯗꯤ ꯑꯃꯗ ꯄꯤꯕ ꯊꯣꯛꯂꯕꯗꯤ ꯑꯃꯅ ꯑꯩꯕꯨ ꯋꯥꯔꯧꯔꯒꯅꯤ, ꯑꯗꯨꯅ ꯑꯃꯠꯇ ꯄꯤꯔꯝꯂꯔꯣꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯔꯥꯖꯀꯤ ꯅꯆꯥ ꯏꯕꯦꯝꯃꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛꯇꯗꯤ ꯅꯅꯥꯏꯅ ꯎꯖꯅꯤꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯅꯥꯏꯅ ꯃꯈꯣꯏꯕꯨ ꯎꯖꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯈꯪꯖꯅꯕ" ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯔꯥꯎꯔꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡꯕꯨ ꯀꯧꯊꯣꯛꯆꯔꯛꯈꯤ, "ꯏꯄꯥꯒꯤ ꯏꯃꯣꯝ ꯑꯅꯤꯃꯛ, ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯄꯥꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯂꯥꯛꯎ꯫ ꯅꯕꯦꯟ ꯍꯅꯨꯕꯤ ꯑꯃꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯁꯛꯄꯨ ꯌꯦꯡꯖꯅꯤꯡꯉꯤ ꯍꯥꯏꯔꯤ." ꯑꯁꯨꯝ ꯍꯥꯏꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯧꯔꯛꯄꯗꯨ ꯃꯆꯥ ꯑꯅꯤꯅ ꯇꯥꯔꯒ "ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ" ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯎꯖꯔꯒ ꯍꯤꯡꯆꯥꯕ ꯎꯔꯤꯕꯅ ꯑꯣꯜꯂꯤꯕ ꯍꯅꯨꯕꯤꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯇꯨ ꯆꯨꯡꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯐꯖꯕꯁꯤ ꯑꯉꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯍꯥꯛ ꯆꯦꯗ ꯌꯦꯛꯄ ꯂꯥꯏꯒꯨꯝ ꯐꯖꯩ, ꯁꯑꯣꯡ ꯁꯥꯗꯥ ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯌꯥꯗꯅ ꯐꯖꯕꯤꯅꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯅꯤꯡꯊꯧꯅ ꯌꯣꯛꯂꯤꯕꯤ ꯑꯁꯤꯁꯨ ꯐꯖꯕꯗ ꯃꯍꯥꯛꯄꯨ ꯈꯟꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯎꯔꯒ ꯍꯥꯏꯔꯛꯈꯤ, "ꯃꯍꯥꯔꯥꯖꯀꯤ ꯔꯥꯖ ꯀꯩꯅꯥ ꯑꯅꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯝ ꯉꯥꯟꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯁꯨꯔꯕꯒꯦ?" ꯍꯪꯂꯛꯂꯕꯗ ꯅꯤꯡꯊꯧꯅ, "ꯏꯃꯥ, ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯍꯤ 3 ꯁꯨꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯉꯔꯥꯡꯗ ꯄꯣꯛꯄ ꯏꯆꯥꯒꯨꯝ ꯈꯟꯖꯔꯤ" ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯅꯣꯛꯆꯔꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯜꯂꯤ, "ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤ ꯎꯔꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯅꯤꯛ ꯇꯅꯤꯛꯄ ꯐꯥꯎꯔꯤꯕꯁꯤ ꯀꯔꯤ ꯈꯨꯗꯝ ꯑꯣꯏꯔꯤꯒꯗꯕꯅꯣ?" ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯈꯟꯖꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ "ꯅꯅꯥꯏ ꯑꯩꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯕꯨ ꯎꯖꯕꯗ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯖꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯐꯪꯗ꯭ꯔꯕꯁꯨ ꯃꯒꯨꯟ ꯂꯩꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤ ꯐꯪꯕꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯂꯩꯔꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯒꯤ ꯕꯣꯔꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯃꯅ ꯖꯨꯕ꯭ꯔꯥꯖ ꯑꯣꯏꯗꯨꯅ ꯏꯅꯤꯡꯊꯧꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯄꯥꯜꯍꯧꯕ ꯌꯥꯔꯒꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯊꯣꯏꯅ ꯂꯩꯔꯔꯣꯏ꯫ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯃꯍꯥꯔꯥꯖ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯒ ꯍꯤꯡꯆꯥꯕ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯅ ꯅꯨꯡꯁꯤꯅ
Ipu mantrina takpiba khudingmak achumba ngakta oire. Ipu di yamna khangba iswarga pangkhak oiba mi haibadu oire. Aduna ipu na takpiba khudingmak aine injaragani. Aihak haujiktaki mi sararoi. Sanga saduna leiragi. Ipu gi yathang injaduna aihak Rajkumari anisi chauraba matamda makhoi ani bu lauraga laibak adugi ningthawoiduna nungaina palagani hairaduna mantri adubu khurumjare. Mantri aduna hairakhi. Nangi wa tabada aina ningba thunglagani. Nahak mi saba toktuna Rajkumari anidu chauba ngaiduna makhoi ani bu lauraga mapa ningthawadudi ahal oirabanina soidana siragani. Adu oirabadi nahana ningthau oiragadubani. Madu ipuna nangonda sinahaudrabadi nahak khanglaroi haiduna ipu lagliba sini haire. Nahak mafam asida sum laithokpa yadre. Mafam asi thuna thadoktuna khara lapa mafam amada mayagi pura dalan saduna mafam aduda Rajkaina ani chaudriba phauba lainingduna nangna tawjakhiba pabadu khara thuna kohonbiyu haina layu. Adu oirabadi nangna tawjakhiba dos adu thuna koktuna nahak afaba oiragadawani. Aduna Rajkaina anigi mafamda nangi naming asi uriba kawi hairurabadi makhoina nangna thembada yararoi. Aduna ngasidagi nangi naming asi ama olasi. Ipuna sum khanbada nangna napabadu thuna kohonbiyu haina laininggadoribanina nahaki naming asi Bhaktasur kaurasi. Ipuna hairamba pumnamak nahak kaudaboi jaro. Ipu amuk chatlage haiduna mantri hanubadu manai sing aduga loinana konungtamna chakhre. Madugi tungda hingsaba Bhaktasur kaubadu ningthau machanupi aniduna chauraba matamda magi maharani oiragani khanduna mapuning nungai khibadagi mana usada yanduna thamliba mi asibadu chagani haiba kauduna mahak arapa mi tadaba laiba amagi mafam amada mayagi pura dalan saraduna maduda mapuning nungaina Rajkumari anigi wakhalda makhoibu lauraga mahakna laiba adugi ningthawoigadoribani khanduna magi mapap adu thuna koksanaba mantri aduna hairamba adugi matungina Shiva Mahadeva bu ningjaduna laikhi. Asomdana Bangladesh ki ningthau sumandagi majai bungo Bir Singhana magi marup Susyan kauba mantri ki macha aduga loinana mafam khangdana bon aduda laktuna makhoi ani hanpham khangdabana ahing adu lenaba Susyan kauba mantri macha aduna akangba una khomjinduna makhoi ani lairibadu uraga langja amomaduna langja hanuba jugmari pun sirabaduna hangkhiba amadi langja labaduna magi loinabi langja amomaduda likhiba warini. Wari asi langja amomaduna mathang mathang taraklaga mapuning yamna nungsina mabungo bu yengjaraga haijarakhi. Ibungo nanaya pangbidi karisu khangjadabi apangbini. Nanaidi Brahman Kumar amadi Brahman Kumari anina amuk ponglakpagi wari phawbadi tajare. Aduga makhoina matau karamna hingsaba Bhaktasur kaubadubu hatuna nahanmuki mapokta makhoini bu hatkhibagi laman matau karamna singkhibano haibadu nanaida wari libiduna tahanbiyu haijarakhi. Langja hanubaduna ningthaugi maja amadi mantrigi macha asina mafam khangdana mafam asi tana laklibasi atai amagi nati. Ningthau maja ibungo Brahman machana halaktuna poklaraba mana thiraklibasi atai amanati. Nahanmuki mapokta hingsaba uribana makhoi anibu hatuna nongpok pangba usada tungduna charabada makhoi anigi khunaubi anidu nanthokduna ukhong asigi lekrak ahobada changduna leikhiba khudombigi saru adu haujik phawba laige wayena mangdana leiri. Madubu mana phangnaba haiduna laina mafam asida tharaklibani. Khudombi anigi saru adu mana hek phangbaga mahak gyan yauduna lairamba pumnamak phakhiduna nahanmuki mapoki makhoina awaba takhiba hingsabana makhoi anibu hatuna sakhiba pumnamak ningsinglakani. Aduga mana khudombi anidubu hek sokpada saru aniduna punsinkhiduna madik magul lairaba thang ama onkhigani. Thang aduna thenduna Bhaktasur kauba hingsabasi hatuna nahanmuki mapoki laman singadoribani.
aduga amana hingsabu uribana sagani khaduna mana halaga usada yanuna thamlamba mi adugi thawai aduna bhut pret oiduna leiribasi mage sharu polangna takhiba mafam aduda mantri gi machana sanglubadagi mage sharu takhiba mafam adudagi asumna hairakhi he mantri gi macha ibungo nanai aina nafamda khurumjari aigi hakchang polang asidagi nahagna sharu machet amatang lobiro aduga sharu machet adubu nangna yomba yaba afaba phi machetna ningthina yomlaga kana uhandana thamu nangna ningthaugi majagi matung induna rajkumari singbu kanba chatpada nangi nateng pangnaba isu nangi marup oina yaugani nangi nasada hingsaba aduna karisu tawjaba ngamhaloi aibu luna taw aduga taaduna lairiba sharuge polang asidi laibak manungda phumjilamu hairakhi sharu polang aduna nganglibadu masakti ude khonjeli tai maduda mantri ki macha aduna sharu polang adugi yet thangba khunawbi adu lauraga polang adu puraga khara kuthaba mafam yenglakpada ising tungba mafam ama thengnaduna mafam aduda mana ningthina sengdoklaga sharu polang adu phumjinuna thamkhre aduga ningthaugi macha adusu ukhong manakta sangsilakpa matam aduda ukhong manakta lairiba laikrak adudagi yamna nungsiba nupige khonjal amana sumna hairakhi aikoina nangbu sahi kaya ngaiduna wana lairabani laikrak manung asida nahangna lukthaduna yenglau mafam asida karigumba hulai ama nangna phangani madu nangna yengnaba thengnaba chatpada pugadabuni hairiba khulai asibu nangna hek phangbaga nahaki gyan mangduna angaubugum lairibadu faraduna gyan mapung phana taraktuna nahanmuki mapoki wari ningsinglaktuna nathamoidu puba ngamjadana kablakhigani nangna khulai asi laikrak asi hotuktuna laujaro hairakhi wadu tabada ningthaugi macha be singhana saya tumba ma phangladuna laikrak adu hotukpa horakle mana hotpa hek horakpaga laikrak manungda lairiba khudombi anina matabu ngaiduna leibana khudombi anidu irang langna tasinaduna phajakraba thangsang ama oikhi mana thang adugi khutpai phamadu hek paibaga thang adu mathanta songkhalakpagum yangna kakhalakhi besing jubrasna thang adubu hek phangbaga makok adu uru uru leirakduna mahag gyan mangduna laimai thakta ture maduda mantri gi masana sian silaktuna mabungo jubraj bu konghat saraduna jubraj kari taurabagi hangjarakhi jubraj mamit pangthoktuna itau ai kari taukrabagi hangjarakhi mak haujik gyan tarakle nahanmuki mapok adugi hingsabana brahman kainaga loinana hatkhiba mafam adu ningsinglaktuna mamitagi pirang sintharaduna kaplagle ningthau masagi matau uraga mantri gi machana jubraj kari matauno singnabiba kari leibage jubrajna thamoi songna kapiriba adubu haina yamna nungaitana hangjarakhi maduda ningthaugi machana itaw aihak karigumba ama mafam asi yorukpadagi ningsingba ngamlagle aihaki thamoi asi puba ngamdana awaba oire pongning yamna nungsirakle haina ningthau machana haukhiba magi mapoki wari adu ningsingduna hingna kapchaduna magi sanajarabi brahman kaina adu ningsingjari magi matau uraga mantri gi macha susen kaubana mamita pirangna sintharaduna takpiu jubraj nanai natausu jubraj ki nungaitaba ningamdaba matau ujaraga nanai natau gi thamoi asi pujaba ngamdre aina jubraj ki nating pangba ngangwadaba karamba thabakno nanaina nungsijaba marup ki nating pangjaba ngamgadaba oirabadi jubraj ki damak ithwai asi thadoklabasu marup ki mating pangjagani aide jubraj na nungsibiduna itaw haina nungsina kaubibagi watani aide ibungo nangi din nanaini tambiu nanaida ibungo gi ningamdaba wari du hairabada jubraj na tabiu marup nungsiba aihak asi nahanmuki mapokta brahman kumar oina poklami aina ngang oringai dagi khungang asida laiminaba brahman kumari amaga nungsi sanana hominarakhi aikhoini nomata unajadaba ngamlamdi nomit khuding maga aiga sanana tinajaduna punchi chupa
ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯄꯨꯖꯥ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯩ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯑꯩꯅ ꯃꯥꯕꯨ ꯎꯅꯅꯤꯡꯗꯨꯅ ꯃꯥꯕꯨ ꯊꯤꯔꯛꯄꯗ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯃꯇꯠ ꯃꯇꯠ ꯇꯥꯗꯨꯅ ꯆꯠꯈꯤꯕꯒꯤ ꯈꯨꯗꯝ ꯐꯪꯂꯦ꯫ ꯑꯩꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯅꯥꯡꯈꯤ꯫ ꯑꯩꯅ ꯃꯥꯒꯤ ꯐꯤ ꯃꯆꯦꯠ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯁꯤꯔꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯑꯩꯅ ꯐꯤꯡꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯕꯨ ꯀꯣꯟꯈꯠꯆꯔꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯄꯨꯡꯉꯝꯗ꯭ꯔꯕ ꯑꯅꯤꯛꯄ ꯊꯃꯣꯏꯒꯤ ꯋꯥꯍꯩꯅ ꯃꯉꯣꯟꯗ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯤꯔꯕ ꯑꯣꯏꯕꯅ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯆꯩ ꯑꯃꯅ ꯀꯟꯅ ꯐꯨꯊꯔꯛꯈꯤ꯫ ꯑꯩꯍꯥꯛ ꯂꯩꯃꯥꯏꯗ ꯇꯨꯔꯦ꯫ ꯍꯤꯡꯆꯥꯕꯅ ꯑꯩꯕꯨ ꯁꯤꯅꯕ ꯍꯟꯅ ꯍꯟꯅ ꯆꯩꯗꯨꯅ ꯐꯨꯔꯕꯗ ꯑꯩꯍꯥꯛ ꯁꯤꯔꯒꯅꯤ ꯈꯪꯗꯨꯅ ꯑꯩꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯥꯞ ꯑꯣꯏ ꯕꯣꯔ ꯑꯣꯏ ꯑꯃ ꯇꯧꯈꯤ꯫ ꯍꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯤꯡꯆꯥꯕ, ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯤꯕꯅꯣ? ꯑꯩꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕ ꯑꯣꯏꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯅꯨꯡꯁꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯒꯦ꯫ ꯃꯗꯨꯁꯨ ꯁꯤꯔꯕ ꯕ꯭ꯔꯍꯃꯟ ꯀꯩꯅꯥ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯣꯏꯅ ꯄꯣꯛꯇꯨꯅ꯫ ꯅꯪꯅ ꯃꯥꯕꯨ ꯄꯥꯝꯕꯗꯒꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯣꯡꯒꯨꯟ ꯑꯩꯅ ꯂꯤꯔꯛꯇꯨꯅ ꯅꯪꯕꯨ ꯍꯥꯠꯀꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯨꯡꯁꯤꯅꯖꯈꯤꯕ ꯑꯁꯤꯒꯨꯝ ꯑꯃꯨꯛ ꯃꯄꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅꯖꯒꯦ ꯍꯥꯏꯔꯝꯂꯒ ꯑꯩꯍꯥꯛ ꯍꯤꯡꯆꯥꯕꯒꯤ ꯆꯩꯒꯤ ꯆꯩꯅꯥꯀꯣꯟ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯁꯤꯈꯤ꯫ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯖꯕ ꯉꯝꯗꯗꯨꯅ ꯀꯞꯆꯔꯤꯕꯅꯤ ꯍꯥꯏꯅ ꯌꯨꯕꯔꯥꯖ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯁꯨꯁꯦꯟ ꯀꯧꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯇꯝꯖꯔꯕꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯃꯕꯨꯡꯉꯣ ꯌꯨꯕꯔꯥꯖꯄꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯑꯔꯠꯄ ꯂꯩꯇꯅ ꯁꯤꯟꯊꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯦ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯂꯣꯏ, ꯅꯅꯥꯏ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯕꯨ ꯇꯥꯖꯕ ꯐꯪꯕꯗ ꯑꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯔꯨꯞ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯂꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯏꯁꯣꯔꯒꯤ ꯑꯊꯣꯏꯕ ꯃꯅꯥꯏꯅꯤ꯫ ꯑꯗꯨꯅ ꯃꯄꯣꯛ ꯃꯁꯛ ꯈꯪꯂꯤꯕꯅꯤ꯫ ꯅꯅꯥꯏ ꯇꯣꯜꯂꯕ ꯑꯩꯕꯨ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤ ꯅꯅꯥꯏ ꯑꯣꯏꯖꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗ ꯈꯨꯔꯨꯝꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯦ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯌꯨꯕꯔꯥꯖ, ꯍꯧꯖꯤꯛꯇꯤ ꯌꯨꯕꯔꯥꯖꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯤꯕꯗ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯄꯥ ꯃꯟꯇ꯭ꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯅꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤꯁꯨ ꯈꯪꯂꯦ꯫ ꯊꯨꯅ ꯕꯣꯟ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯕꯣꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯆꯥ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯟꯇ꯭ꯔꯤ ꯀꯧꯈꯠꯇꯨꯅ ꯌꯨꯕꯔꯥꯖ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯁꯨꯁꯦꯟꯕꯨ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯋꯥꯕ ꯑꯣꯏꯔꯕꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯊꯦꯝꯖꯤꯟꯖꯈꯤ꯫ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯋꯥꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯌꯨꯕꯔꯥꯖ ꯑꯃꯗꯤ ꯌꯨꯕꯔꯥꯖꯀꯤ ꯃꯅꯥꯏ ꯁꯨꯁꯦꯟ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯂꯣꯏ꯫ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯁꯣꯏꯗꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯄꯨ ꯃꯟꯇ꯭ꯔꯤ, ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ? ꯃꯟꯇ꯭ꯔꯤꯅ, ꯏꯅꯤꯡꯊꯧ, ꯅꯖꯥ ꯏꯕꯨꯡꯉꯣꯗꯨ ꯄꯣꯛꯄꯗꯒꯤ ꯕꯨꯙꯤ ꯋꯥꯅ ꯄꯣꯛꯂꯛꯏ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯋꯥꯖꯕꯗꯨ ꯍꯟꯗꯛ ꯅꯆꯥ ꯏꯕꯨꯡꯉꯣꯅ ꯆꯠꯈ꯭ꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗꯒꯤꯗꯤ ꯅꯆꯥ ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯃꯄꯨꯡ ꯐꯥꯔꯕ ꯌꯨꯕꯔꯥꯖ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯎꯗꯕꯗꯒꯤ ꯋꯥꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯨꯕꯔꯥꯖ ꯑꯃꯗꯤ ꯁꯨꯁꯦꯟ ꯀꯧꯕ ꯃꯄꯨ ꯃꯅꯥꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯜꯂꯛꯄꯗꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯎꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯥꯎ ꯇꯝꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯦ ꯇꯥꯕꯗ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯃꯤ꯫ ꯌꯨꯕꯔꯥꯖ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯈꯪꯗꯅ ꯆꯠꯂꯨꯕ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯖꯔꯕꯗ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ,
ꯏꯄꯥꯗꯤ ꯅꯈꯣꯏ ꯑꯅꯤ ꯎꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯊꯋꯥꯏꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯨꯔꯦ꯫ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄꯁꯤ ꯎꯖꯕꯗ ꯏꯄꯥ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯨꯕꯔꯥꯖꯅ ꯃꯄꯥ ꯅꯤꯡꯊꯧ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯡ ꯇꯥ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡ ꯂꯥꯟꯒꯤ ꯕꯤꯗ꯭ꯌꯥ ꯍꯩꯅꯕ ꯑꯍꯩꯕ ꯑꯣꯖꯥ ꯄꯤꯕꯤꯗꯨꯅ ꯇꯝꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯄ ꯋꯥꯍꯩ ꯅꯨꯡꯁꯤꯕꯗꯨ ꯅꯤꯡꯊꯧꯅ ꯃꯁꯥꯒꯤ ꯃꯐꯝꯗꯒꯤ ꯇꯥꯕ ꯐꯪꯖꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯄꯣꯛꯄꯗꯒꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯕ ꯉꯝꯗꯗꯨꯅ ꯑꯩꯅ ꯍꯪꯕ ꯉꯥꯡꯕ ꯄꯨꯝꯅꯃꯛ ꯃꯥꯅ ꯈꯪꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯍꯦꯛ ꯍꯦꯛ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯉꯥꯡꯂꯛꯂꯤꯕ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯤꯔꯣꯟ ꯇꯥꯔꯛꯇꯨꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥꯗꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯡ ꯇꯥ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡꯒꯤ ꯕꯤꯗ꯭ꯌꯥ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯄꯤꯌꯨ ꯍꯥꯏꯔꯛꯄꯗ ꯏꯄꯥꯒꯤ ꯄꯨꯛꯅꯤꯡ ꯉꯝꯈꯩ ꯂꯩꯇꯅ ꯄꯦꯜꯂꯤ꯫ ꯀꯔꯤꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯑꯣꯖꯥ ꯄꯤꯔꯣꯏꯗꯒꯦ? ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯕꯤꯔꯒ ꯃꯈꯥꯖꯥꯏ ꯑꯅꯤꯕꯨ ꯍꯟꯅ ꯍꯟꯅꯁꯨ ꯄꯤꯔꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯝꯕꯤꯕ ꯑꯣꯖꯥ ꯑꯍꯩꯕꯁꯤꯡ ꯀꯧꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯤꯅ ꯇꯝꯕꯤꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯥꯎꯃꯤ ꯈꯔ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯊꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯖꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯖꯔꯝꯃꯤ꯫ ꯄꯥꯎꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯋꯥꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯃꯆꯥ ꯄꯣꯛꯇꯗꯨꯅ ꯂꯩꯔꯕꯗ ꯃꯃꯩꯊꯪꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯃꯃꯤꯡꯅ ꯆꯟꯗ꯭ꯔꯂꯦꯈꯥ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯊꯣꯟꯕꯤꯈꯤ꯫ ꯃꯍꯥꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯀꯨꯏꯅꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯄꯗꯃꯅꯤ ꯍꯥꯏꯅ ꯀꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯄꯨꯈꯠꯇꯨꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯂꯩꯕꯥꯛꯇꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯏꯖꯕ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯆꯟꯗ꯭ꯔꯂꯦꯈꯥ ꯀꯧꯕꯤ ꯑꯁꯤꯅ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏ, ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯚꯛꯇꯁꯨꯔ ꯀꯧꯕ ꯍꯤꯡꯆꯥꯕꯅ ꯃꯌꯥ ꯇꯧꯗꯨꯅ ꯃꯍꯥꯛ ꯄꯥꯏꯔꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ꯫ ꯃꯥꯅ ꯆꯥꯎꯔꯕ ꯍꯌꯤꯡ ꯈꯣꯡꯌꯥꯝꯕꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯂꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯒꯤ ꯂꯩꯐꯝ ꯊꯤꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯒ ꯍꯤꯡꯆꯥꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯥꯝꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯂꯩꯔꯤꯕ ꯀꯩꯅꯥ ꯑꯅꯤꯗꯨꯕꯨ ꯎꯆꯦꯛꯀꯤ ꯃꯈꯣꯡꯅ ꯆꯞꯇꯨꯅ ꯄꯥꯏꯔꯕꯗ ꯀꯩꯅꯥ ꯑꯅꯤꯗꯨ ꯈꯪꯕꯒ ꯀꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯆꯧꯕ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯅꯗꯨꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯅꯗꯨꯅ ꯎꯆꯦꯛꯅ ꯄꯥꯏꯔꯤꯕ ꯃꯥꯏꯀꯩꯗ ꯇꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯆꯧꯕ ꯑꯗꯨꯅ ꯃꯈꯣꯡꯅ ꯆꯞꯇꯨꯅ ꯄꯨꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯅ ꯂꯥꯎꯗꯨꯅ ꯄꯥꯏꯔꯤꯕꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯦꯡꯗꯨꯅ ꯇꯥꯟꯅꯔꯛꯄꯅ ꯃꯈꯣꯏꯅ ꯃꯃꯤꯠ ꯌꯦꯡꯅ ꯌꯦꯡꯅ ꯎꯆꯦꯛꯅ ꯄꯥꯏꯔꯤꯕꯗꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯅꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯥꯡꯅ ꯐꯪꯖꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯅꯤꯡꯊꯧꯗꯨꯅ ꯃꯆꯥ ꯁꯪꯅ ꯌꯣꯛꯆꯔꯤꯕꯤ ꯀꯩꯅꯥ ꯑꯅꯤꯗꯨꯕꯨ ꯍꯤꯡꯆꯥꯕꯅ ꯑꯣꯟꯕ ꯎꯆꯦꯛꯅ ꯄꯨꯈ꯭ꯔꯤꯕꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯩ ꯍꯩꯕ ꯄꯨꯝꯅꯃꯛ ꯀꯧꯈꯠꯇꯨꯅ ꯊꯣꯛꯂꯤꯕ ꯑꯗꯨ ꯀꯔꯤꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯍꯜꯂꯦ꯫ ꯃꯗꯨꯗ ꯑꯍꯩꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯩꯅꯥ ꯑꯅꯤ ꯄꯨꯈ꯭ꯔꯤꯕ ꯎꯆꯦꯛ ꯑꯗꯨ ꯎꯆꯦꯛ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯄꯥꯟꯗꯤꯠ ꯑꯃꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯊꯣꯏꯅ ꯋꯥꯕꯤꯒꯅꯨ꯫ ꯂꯥꯛꯂꯤꯕ ꯎꯆꯦꯛ ꯑꯁꯤ ꯑꯁꯦꯡꯕ ꯎꯆꯦꯛ ꯅꯠꯇꯦ, ꯃꯍꯥꯛ ꯍꯤꯡꯆꯥꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯆꯥ ꯏꯕꯦꯝꯃꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤꯕꯁꯤ ꯃꯈꯣꯏꯕꯨ ꯍꯥꯠꯇꯨꯅ ꯆꯥꯅꯕ ꯅꯠꯇꯦ, ꯃꯥꯒꯤ ꯔꯥꯃꯅꯤ ꯑꯣꯏꯅꯕ ꯈꯟꯗꯨꯅ ꯐꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯅꯆꯥ ꯏꯕꯦꯝꯃꯁꯤꯡꯕꯨ
मागी नुपी ओइना लुहोंगसी हाइना हाइबदा नजाइबे मसिंगना याद्रबदी माना लम हेंदुना नजाइबे मसिंगबु नमदुना लुहोंगबदी तौरोइदौरी माना लम हेंदुना लुहोंगबा तारबदी सोइदना भाग सिगनी मरमसी माना खंगबना कैना सिंगना लुहोंगसी याद्रिबा फावबा महांगना नजाइबे मसिंगबु लुहोंगलोइदौरी अमना माना लैरिबा मफम असिसु लापख्रबा ताइबंग मी तादबा मफम अमदा मयागी फुरा सादुना लैरिबनी अदुना आइखोइ मयामना मफम अदु ताना चटपसु ngamloidori maramasi laibana ningthौना लाइबाक लाइबाक ता मी थादुना माखोइ बु कनबा ngamba करम निंगथौ मचा लैबगी कारिगुंबा आइबा माबु माइथिबा पीदुना राजकुमारी अनिबु कनबा ngamba निपादुना राजकुमारी पीदुना इनिंगथौगे लाइबाक पीदुना पालहनगनी हाइना पाउ पीरुनबा ननाई सिंह माइकई मरीदा लैरिबा लाइबाक सिंगदा खंगहलुबना फगनी हाइरखी पांडित अदुगी वादु तारगा निंगथौना खुदकता लाइबाक लाइबाक सिंगदा पालिबा निंगथौ सिंगी मफमदा पाउ असि खंगहनखी लाइबाक पुमनमकी निंगथौ सिंग पुमनमंगना राजकुमारी चंद्रलेखागी फजबा पाउ तारबसु हाइरिबा थबक अदुगी दमक थेंगनबा मखोगे पंगल लैतबना कारिसु कानारोइ खन्नुना निंगथौ मसा सिंग अमत लाखिद्रे निंगथौगे पुंनिंग यामना वाख्रे नुंगसिजरबी मसा कैना अनिबु ममेना उना उना मिटमांगदा फादुना पुखिबा मसा सिंगना इमा इमा कौजदुना कप्तुना पाइखिबा मधुदा उदुना निंगथौ चरम थलम खंगदना तुमिना ngaubugum लैख्रे महारानी अदुसु मसानिगे खनबदा मथमोइ पुबा ngamdana वान्था वान्था तौदुना वाना लैरी मतमसिदा निंगथौ मजाइबुंगो बीर सिंहा अमदी मागी मरुप सुसेना हाइरिबा पाउ असि हेक्ताबदा जोबराज बीर सिंहागी मसादु तुसुंखी माना मफम इखंग खंगौदना लाउरखी हे हिंसाबा लैरमु खंगनी हाइना लाउरपदुदा मंत्री मचा सुसेना जोबराज करी तौरबगे हंगजरखी जोबराज तु वखन मदा तावबगुम माना फंगलक थांग अदु सतुलगा सियनगनु हिंसाबा हाइदुना अकीबो ओइबा मूर्ति पुथोक्तुना थांग हाइबगी मौंग तौई जोबराज की मौंग अदुना मंत्री की मसाना नुंगसा थीना जोबराज हाइना कन्न कौजरगा जोबराज तु ज्ञान तारक्तुना इताउ करी तौरे हंगलखी मंत्री की मसाना जोबराज करी वखन खनबिरुबगे जोबराज ना अदुक सावबगी मतौ उत्पीरिबनो ननाइदा सिंगनबा लैतना ताकपियु हाइरखी जोबराज ना इताउ अहाक हिंसाबना राजकुमारी अनि सियनख्रे हाइबा पाउ ताबदा आइगी मित्ता हिंसाबा अदु उबगुम तौई अहाक वखल अमदा ताउदुना लैरुरे हौजिक अमुक पंथबा तौरगुमसी आइखोय अनिमक राजकुमारी न लैरंबा कोनुंगदा चतुना निंगथौ महारानी अनिबु उनजरगा मराइबक थीरबी राजकुमारी अनिबु कंदबा यादी आइना हौजिक उखिबदु नहानमुकी बापोकी ब्राह्मण कैना अदुनी हाइरबदा माखोय अनिमक मापाबुंगी कोनुंगदा चंगलक्तुना निंगथौ महारानी अमदी मंत्री अहन अदुबु खुरुमजरमलगा माखोय अनिमक कोनुंगदगी थोरकले मतमसिदा जुबराजना इताउ आइखोय अनिबु सागोल टोंगदुना चटपना खरा थुबा हेनगदरा हंगलखी मधुदा मंत्री मचाना जुबराज सगोंदगी हेना यांगबा दोलाइदा टोंगदुना चलसी हाइरखी जोबराजना करिनो इताउ आइना थुना चनबा सगोल टोंगसी हाइरगा इताउना दोलाई टोंगसी हाइरिबदुबु हाइरखी मंत्री की मचाना इबुंगो ननाइगे दोलाई असिदा मिन्ना कुपदा यौगदोरिबनी जोबराजना अदु ओइरबदी इताउगी दोलाई अदु पुथोकपिरकलो आइदी यौनिंगबना ngaइबा ngamdre हाइरखी मंत्री मचाना निंगथीना मसागी फुरित ताइसिन्दुना थमलेबा नहान माना फंगलकपा खुनाउबी अदुदा हाइरखी नंगना आइखोय अनिबु हाइरिबा कोनुंग अदुदा मिन्ना कुपगी मनुंगदा थुंगहलु हाइरबदा खुनाउबी लमसी अदुना माखोय अनिबु हाइरिबा कोनुंग अदुदा पुरे मंत्री मचाना जुबराज मिट पांगथोकपिरो यौरे हाइरखी जुबराजना मताउ येंगलगा इताउ हाइना मंत्री की मचाबु मुन्ना येंगदुना लैख्रे मंत्री की मचागी महै अदु उरगा जुबराज की पुनिंगदु यामना अंगप फाउखी माना खली
ꯑꯩꯒꯤ ꯏꯇꯥꯎ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯃꯍꯩ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕ ꯑꯁꯤꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨꯒ ꯎꯅꯔꯦ꯫ ꯑꯗꯨꯒ ꯍꯪꯖꯔꯛꯈꯤ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯁꯤꯡ, ꯍꯥꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯕꯨ ꯄꯨꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯄꯤꯔꯣ ꯍꯥꯏꯔꯛꯂꯕꯗ ꯃꯍꯥꯔꯥꯅꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯌꯨꯕꯔꯥꯖ, ꯏꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯤꯕ ꯍꯤꯡꯁꯥꯕꯗꯨꯒꯤ ꯂꯩꯐꯝꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯤ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃꯒꯤ ꯃꯨꯔꯇꯤ ꯂꯧꯔꯒ ꯃꯈꯣꯡꯅ ꯆꯞꯇꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯌꯨꯕꯔꯥꯖꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯁꯨꯁꯦꯟꯅ, ꯌꯨꯕꯔꯥꯖ ꯋꯥꯕꯤꯒꯅꯨ, ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯩꯖꯔꯤ꯫ ꯍꯤꯡꯁꯥꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯄꯨꯖꯕ ꯅꯅꯥꯏꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯡ ꯄꯨꯝꯅꯃꯛ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯍꯤꯡꯁꯥꯕ ꯑꯗꯨꯅ ꯎꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯁꯤ ꯌꯥꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯁꯥꯡꯅ ꯄꯥꯟꯃꯤꯟꯅꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯍꯤꯡꯁꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖ ꯀꯩꯅꯥ ꯑꯅꯤꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯍꯤꯡꯁꯥꯕ, ꯅꯪꯅ ꯀꯔꯤ ꯅꯊꯧꯅꯥ ꯂꯩꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯍꯤꯡꯁꯥꯕ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯅꯊ꯭ꯋꯥꯏ ꯍꯤꯡꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯨꯅ ꯀꯣꯅꯨꯡ ꯇꯥꯟꯅ ꯊꯤꯟꯗꯨꯅ ꯅꯔꯥꯟ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯡꯁꯥꯕꯅ ꯈꯜꯂꯤ, ꯅꯨꯄꯤ ꯑꯅꯤꯁꯤ ꯑꯩꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ ꯈꯟꯗꯨꯅ ꯍꯤꯡꯁꯥꯕꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯕꯨ ꯍꯥꯠꯅꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯎꯔꯦ꯫ ꯍꯤꯡꯁꯥꯕꯒꯤ ꯋꯥꯈꯜꯅ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯑꯗꯨꯅ ꯐꯔꯦ, ꯑꯩꯍꯥꯛ ꯁꯤꯔꯕꯁꯨ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯔꯥꯖ ꯀꯩꯅꯥ ꯑꯅꯤꯁꯤ ꯑꯩꯒꯤ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯍꯤꯡꯁꯥꯕꯅ ꯃꯌꯥ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯌꯥꯒꯤ ꯂꯥꯡ ꯊꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯍꯤꯡꯁꯥꯕꯒꯤ ꯃꯌꯥꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯍꯤꯡꯁꯥꯕ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯈ꯭ꯌꯥꯠ ꯑꯃꯅ ꯄ꯭ꯔꯤꯊꯤꯗ, ꯃꯈ꯭ꯌꯥꯠ ꯑꯃꯅ ꯑꯀꯥꯁꯇ, ꯃꯔꯩꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯗ ꯊꯥꯗꯗꯨꯅ ꯍꯤꯡꯁꯥꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯒꯤ ꯂꯝꯁꯤ ꯈꯨꯗꯣꯝꯕꯤꯅ ꯎꯔꯗꯨꯅ, ꯃꯍꯥꯄꯥꯄꯤ ꯍꯤꯡꯁꯥꯕ, ꯅꯪꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯆꯥꯒꯅꯤ ꯈꯟꯗꯨꯅ ꯎꯒꯤ ꯎꯁꯥꯗ ꯌꯥꯟꯗꯨꯅ ꯊꯅꯝꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯆꯥꯔꯝꯂꯕꯗꯤ ꯅꯪꯒꯤ ꯗꯣꯁ ꯂꯩꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯄꯣꯛꯄꯒꯤ ꯋꯥꯔꯤ ꯇꯧꯔꯕꯗ ꯅꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯆꯥꯕ ꯀꯥꯎꯗꯨꯅ ꯊꯅꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯌꯦꯡꯕ ꯆꯠꯈꯤꯕꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯅꯪꯅ ꯑꯩꯕꯨ ꯆꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯊꯣꯏꯅ ꯁꯥꯎꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯆꯥꯔꯣꯏꯗꯕꯗ ꯑꯩꯕꯨ ꯃꯔꯝ ꯂꯩꯇꯅ ꯍꯥꯠꯇꯨꯅ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯅ ꯅꯪꯒꯤ ꯅꯁꯥꯗ ꯆꯥꯎꯔꯕ ꯗꯣꯁ ꯑꯃ ꯂꯩꯔꯕꯅꯤ꯫ ꯗꯣꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯖꯕ ꯉꯝꯂꯔꯣꯏ ꯈꯜꯂꯒ ꯈꯨꯗꯣꯝꯕꯤꯅ ꯑꯣꯟꯕ ꯚꯨꯠ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯔꯗꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯍꯤꯡꯁꯥꯕꯅ ꯀꯥꯊꯣꯛꯂꯤꯕ ꯃꯌꯥ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯍꯤꯡꯁꯥꯕꯒꯤ ꯃꯅꯥꯀꯣꯡ ꯆꯀ꯭ꯔꯗ ꯐꯥꯎꯗꯣꯔꯛꯄꯗ ꯍꯤꯡꯁꯥꯕꯒꯤ ꯃꯌꯥꯒꯤ ꯂꯥꯡ ꯑꯣꯏꯔꯤꯕ ꯍꯤꯡꯁꯥꯕꯗꯨ ꯃꯅꯥꯀꯣꯡ ꯆꯦꯈꯥꯏꯗꯨꯅ ꯁꯤꯔꯦ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯍꯤꯡꯁꯥꯕꯗꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨꯅ ꯍꯤꯡꯁꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯅ ꯕꯦꯗꯅ ꯍꯥꯏꯕꯗ ꯏꯁꯥꯅ ꯆꯥꯒꯗꯕ ꯖꯤꯕ ꯑꯣꯏꯔꯕꯗꯤ ꯍꯥꯠꯄ ꯌꯥꯏ, ꯆꯥꯔꯣꯏꯗꯕ ꯖꯤꯕ ꯍꯥꯠꯂꯕꯗꯤ ꯃꯗꯨꯒꯤ ꯗꯣꯁ ꯆꯥꯎꯏ ꯍꯥꯏꯔꯤꯕꯗꯨ ꯍꯤꯡꯁꯥꯕ ꯑꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯆꯥꯗꯅ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯒꯤ ꯗꯣꯁꯅ ꯍꯤꯡꯁꯥꯕꯒꯤ ꯃꯌꯥ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯍꯤꯡꯁꯥꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯒꯤ ꯈꯨꯗꯣꯝꯕꯤꯅ ꯊꯨꯅ ꯍꯤꯡꯁꯥꯕꯅ ꯂꯩꯔꯤꯕ ꯃꯌꯥꯅ ꯁꯥꯕ ꯐꯨꯔꯥ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯂꯩꯃꯥꯏꯊꯛꯇ ꯊꯝꯂꯦ꯫ ꯑꯗꯨꯒ
राजकुमारबु येंगलगा मंत्रीगी मचाना हायरखी जुबराज हाउजिकति जुबराजगी वासक ngakpiro मायागी फुरा सिदा संगबिदुना हिंसाबा ज्ञान याउदना फमदुना लैरिबा सिगी मंगक कक्तुना हाटपिरगा ननायगी सादोंग असिदा तोंगबिदुना थुना फुरा मनुंगदगी थोकपिरउ मंत्रीगी मसाना राजकुमारी अनिबु सेनदुना लैजहौखी जुबराजना मंत्रीगी मसागी खुदोंबिगी मायागी सादोंगदा तोंगदुना थुना यांगना फुरा मनुंगदा पाइसिनखिदुना ज्ञान याउदना तफम खंगदना फमदुना लैरिबा हिंसाबादुबु येंगलगा जुबराज बीरसिंहाना हायरखी हे हिंसाबा नाहक ज्ञान तारो नंगना ज्ञान ताद्रबदी आइना नंगबु हाटपदा अहाक दोष लैगनी आदुना नंगना सोनगदबा नाबुंगोगी मिंखै सोनजदुना लैजरो ngasiदी nahanmuki mapokta nangna tawjakhiba karma aduna aina nangbu lanbiba laklabani hairaki जुबराज की वादो तारगा हिंसा बादुना जुबराज अदुबु नाहनमुकी मपोक्ता माना सैतुबना कंदुना हातखिबा ब्राह्मण मसा अदु ओइना उरखी हिंसा बादु हौजिकती मागी अरोइबगी मतम मदुदा माना तौखिबा थबक पुमनमक निंगसिंगलक्ले माना मखुत अनि लोनदुना ब्राह्मण मसागी मफमदा खुरुमजरदुना हाइजरखी हे ब्राह्मण अथोइबा नंगना पाप चेलबाइबु थुना पाप असिदगी लांथोकपिरो मातमसिदा बीरसिंहा जुबराजना मख्वांगदा यालिबा ब्राह्मणनिगी खुदोंबिना ओनखिबा थांग अदु थांगखुमदगी साटोरकपदा अंगकपगी मसक ओइना ब्राह्मण पाखंग अमगा ब्राह्मण कैना अमगा पुनसिलगा हिंसाबगी ngakसम तमना पाइसिलकपगुम उखी हिंसाबना माना उरीबा हाइबा हिंसाबगी लिचत चतपा मिसक मेनुंगसि याउदबा अदु ओइरिङाइदा ब्राह्मण कुमार अमगा ब्राह्मण कैना अमगा हातुना जाखिबदु उरक्तुना मागे अरानबा असोइबा अदु मतम अदुदा सेंगना उजरदुना अरानबा तहोइदबा मसक खंजरखी माना थुना माबो लानबिरो हाइजरखी बीरसिंहा जुबराजना थांग अदु हाइगतुना हिंसाबगे मंगक कखी मंत्री की मसागी खुदोंबिगी सादोंगना थुना जुबराज पुपुदुना फुरा मनुंगदगी पाइथोरखी हिंसाबना मंगक केंदुना हेक सीबगा माकी मयागी फुरा अदु निंखाइदुना अंगकपा खोंजेलदा निनखी हाउजिकती हिंसाबा हालदुना मखोइ मरी पुन्ना लैमिनरबदा ब्राह्मण कैनाना ओंदुना पोखिबी राजकुमारी अदुना राजकुमार बीरसिंहाबु उजबदा नानमुकी मपोक्ता ब्राह्मण कैना हिंसाबना फादुना चाखिबी ब्राह्मण नुपी अदुनी हाइना मसाना खंजखी अदुगा जुबराज अदुना ब्राह्मण कुमार अदुनी हाइना मसाना खंजरदुना जुबराज बीरसिंहा की नाक्ता चंगसिलक्तुना जुबराज की खोंबु कोंजरगा हिंग हिंगना कपसरखी जुबराजना राजकुमारी बु कोंखत पीदुना माखोय अनिमक नोंग खोंबगुम कोनदुना कमिनखी मासिगी मतुंगदा जुबराजना राजकुमारी अमदुगी मरमदा हंगलखी मदुदा राजकुमारी चंद्रलेखा कौबिना माबुंगो जुबराजबु येंगजरगा हाइजरखी इबुंगो इता असि अखोगी लेबादुगी मंत्री ओइरिबा इपादुगी मजाइबेमनी आइबु पोपीबा इपा निंगथौना इता असिबुसु इपा मंत्री अदुगी मफमदगी निजरगा बाबुंग महाराजना मसा ओइना अखोयनी राजकुमारी ओइदुना लेमिनजबनी मागसु राजकुमारी अमनी हाइरबदा जुबराज की पुंगनिंग यामना पेनख्रे अदुगा सुमना राजकुमारी पदमनीबु येंगलगा हाइरखी इबेमा राजकुमारी नाफमदा आइना सिंगनदना करिगुंबा वाफम अमतंग हंगजगे राजकुमारीना हंगोइबा लैतना नाबुंग अमनी खनबिदुना पाखुम पिबियु राजकुमारीबु करंबा मराइबक फबा जुबराज सिंगा खंगबिबा लैबिख्रब्रा नत्रगा हंगना लैबिरिब्रा हंगजरखी मदुदा राजकुमारीना खुमजरखी जुबराज ननायदी मजाइबेमा राजकुमारी की सेवादगी हेना आतोप खंगना जबकाक लैजद्री हाइजरखी जुबराजना अदु ओइरबदे अयहाक असि नाबुंग अमनी हाइना खनबिदुना नाबुंग आइना इचनबु मरुप निंगबाइगी ताओ असिदा थाजरगे हाइबबु राजकुमारी की पुनिंगदा सिंगनबा लैबिब्रा सिंगनबिबा लैरबसु नाबुंग आइंगोंदा आसेंबा आरोटपा थमदना ताकपियु नाबुंग आइना आइगी नुंगसिजरबा मंत्री मचा इटा ओसिदा दान तौजनबा
aigi upai leitebadagi isanbu marupki mafamda dan oina pijarage khankhri Yuvraj ki dharma laina ngangliba angambani khanduna namatuna ngangdaba nungsibagi masak oiraba wangang aduda Padamani Kaubi Rajkumari na Yuvraj bu munna yengjaraga mamitiki mapi sintharaduna asumna haijarakhi Yuvraj na laibak thirabi aibu nasan oina khanbiduna nasan aibu Yuvraj ki nungsijakraba marupta dan tawbirage haiba tajabada nanaigi thamoy asi apianbagi saruk oikhre ngasi Yuvraj na aibu nasan amani haibikhiba asi nanaibu punsi supagi nasan amani haina khanbiduna nanaina su ibungo Yuvraj laibiri khanjarage asum hairaga Padamani Kaubi Rajkumari na Yuvraj ki mafamda khurumjarakhi maduda Yuvraj Bir Singha na Padamani bu konkhat piduna magi maruk Susyan kauba mantri ki masagi mafamda asumna haiduna sinarakhi he marup nungsiba nangi nafamda aina karisu piningai leijadi aige haibabu ngasi phangjari baigi isanasi marup nangi nafamda punsi supagi oina marup nangna lauksin biduna aige ipagi laibakta nangna ningthau oiraga aige amata ngairaba isanasina maharani ohen biduna aige pokpirakpa ipa ningthau amadi ima maharani anibu isanasina saba tawhanbiu laibak thiraba nangi marup oiraba aidi Rajkumari gi maraibak adu ningthau oibinaba kana lehaudre haibasi marup nang sukhanglabani aibu warauba sawa tawraganu nungsiba marup nangna aimangni khanduna ipa ima ani dubu ningthina seba tawbiu hairabada mantri ki macha Susyana Bir Singh Yuvraj bu munna yengjaraga mamitiki mapi tana kamna mabungo bu yengjaraduna haijarakhi he marup nungsiba nangbu tabiu marupna takpiba naya thangadudi nanaina punchi supa injagani adumoinamak amuktangdi konungda aikhoi mari punna saminaduna oiriba pumnamak ipaningthau ima maharani anigi mafamda paudamjaraga nanaibu Yuvraj taningthau hapiramu adu oirabadi nanaina ibungo nangi seba tawjaribani khanjaraga laiba adu ngaksage madu natrabadi nanaidi ibungo bu thadok se bangam jaroi hairaga mantri ki masa adu kaplakle magi nungsiba matau bada ningthau gi masa adu na khali aigi marup asi onthona singkhreda phare aikhoi hojik Rajkumari singi konung yauna basalasi haina duna makhoi konungda thungkhri Maharani pumnamak Rajkumari ani du ujabada hainingai leitana haraure makhoi mari na haukiba pumnamak miyamda tamjarabada miyamna harauduna Rajkumar Bir Singha bu ningthau oibiro haijarabada Rajkumar Bir Singha na sumna haijarakhi miyamna haibiri badu aisu yajaningi adumoinamak aikhoi anidi aikhoi gi leba adu gi ningthau macha amadi mantri machani aduna aikhoi ani aikhoi gi ireibak konungda chatuna iningthau amadi mantri gi ayaba yathang amatang lawjarukhige hairabada Rajkumari aniduna makhoi ani su satpa yaugani haiduna ningai tawrabada ningthau gi macha Bir Singha na masan oikhrabi Padamani Kaubi Rajkumari bu yengjaraga nungsina hairakhi ibema Rajkumari nangna ibungna konung satpada yaugani hairibadu taraga ibungna thamoi asi nungaiba pokle phare ibungna isanbu puraga ipaningthau amadi ima maharani ani gi mafamda nabungaiga pokminajaba isani haina sinagani hairabada Rajkumari animak mathwai nungaijakhi Bir Singh Yuvraj na Susyan kauba mantri machada itaw aikhoi mari aikhoi gi konung tana puro hairaduna konung aduda leiriba mipung kudingmakta bidai tawramlaga mantri gi macha gi maya gi dolai tungduna makhoi gi leibak yaukhi makhoi mari konungda changlakuna mapabung Maharaj amadi mama Maharani khurumjare madugi matungda mantri ahana adubu amuk khurumjarabada ningthau aduna harauna Rajkumari ani gi maramda makhoi gi mari makhong ningthina hanglaklabada Yuvraj Bir Singha na mapabung ningthau gi mafamda makhut lonajaraga hangcharakhi Pabung Maharaj ipa ningthau na amadi ima Maharani na
nasaibu ithanta poi haiduna wabi badu nasai na uzaraga ipungning nungaitana leijarabada nanai gi leibak phabana handak Sitarambam desh ki Rajkumari kanba chatpada laiba adugi Rajkumari Padamani kaubi ibema sibu nanai nasagi pomina jaba isan oine laksinjare aduga magi mafamda nasana aigi phangpam thokpa Bangladesh asigi rani uhenge khanduna aigi nungsijakraba itaw asigi mafamda isan mabu thajare ipa ima anina nasabu nungsibiba leirabadi aigi pomina jaba isan asibu pabung amadi ima maharani na nasaga pomina ba nasa mangni khanbiduna loksinbiduna aigi awabada madam khudingda iteng pangbiriba marup susyanbu laiba asigi ningthau hapiraga isana sina rani hapiu haina mapa ningthau amadi mama maharani ani gi mafamda ni jarabada ningthau amadi maharani anina harauna Padamani kaubi Rajkumari adubu konbiraduna ipagi bema imagi bema ngasidagi nahakpu ningthau maharani aikhueni na poksaba isa oijarabani isagi nafamda nabung asina magi ningthau khubamasi masan oirabi nafamda sinarabani haiduna Sosyan kauba mapu ningjaba mantri gi masabu ningthau na kausiladuna ibungo nangi nafamda ipa na isa no piasi pirabani magi damak mabung na tamliba on podasi nang na napuning nungai na lausilu aduga ngasi kauba numida sida isa na ningthau gi singasanda phamduna laibak wayelo aduga isa no piasi na nangirani uhenduna ningthina panminaro haiduna Nomedaduda Sosyan amadi Padamani kaubi anidu ningthau maharani haptuna thambiram laga Yuvrajna ningthau amadi mama maharani anibu aigi itung inbigadra natraga isan gi nakta laibikhige haibra haina hangjarabada mapa mama anina kari wano ibungo laibaga sidi isana nasan nupi gi mafamda on pot oina pithokrabanina napa nama ai khoyani di ningon ge manakta laiba tarabadi taibang na noknagani napai bu supithokraba laiba asi amuk pamba tagani aduna napa namai khoyani di isa piba oiba nangi nanakta laige hairakhi mapa ningthau amadi mama maharani ani gi wadu taraga Yuvraj Bir Singhana mamon nungaina magi marup Sosyan amadi machanupi Padamani bu yengjaraga haijarakhi nungsiraba marup nangna aigi isana sibu mabung aigi yengbiduna mamitigi mapidadi tahanbirakanu haiduna sinajare maduda Sosyan kauba mantrigi masana kapladuna Padamani kaubi ibe magaloinana ningthau maharani amadi Yuvraj Bir Singh amasung Chandralekha kaubi pumnamaki mafamda kapna kapna khurumjaraga sumna haijarakhi he puksial chauraba Yuvraj nafamda nanai mantri ki masana ipun siasima lairiba makai nangi nanai oiduna nangna takpi ba yathangna nanai gi punsi gi thauda oijaba phangan biu nanai aina ningthau oijahuri ba sesu naya thangak khanbiduna nanai bu san biu ibungo nangna laibak pomna maki ningthau ren oibiduna nanai aina ibungo gi senapati oiba phangan biu haijaduna Kabladuna Yuvraj ki mafamda khurumjakhi makhuyani gi nungsinajaba adu uraga mapa ningthau amadi mama maharani ani dusu mamita mapi taraga makhoi mayamu bidai piramlaga makhoi sagol gari tongduna Sitarambam kauba desh ta yauki makhoi halakpa ubada laiba adu gi praja singna harauraduna Bir Singha bu ningthau gi singasanda famankhre aduga Chandralekha kaubi ibe maduna maharani ohenduna laiba adu nungai na yeknaba laitana pankhi matang aswaida wari silosanjare anauba wari amada mayamga punha muk thengnaminarasi